ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯀꯅꯥꯅꯣ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄꯨꯟꯁꯤꯕ ꯌꯨꯝꯅꯥꯝ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯑꯣꯏꯅꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯃꯌꯥꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯤꯕꯥꯔꯦꯝꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯊꯣꯏꯅ ꯀꯞꯄ ꯑꯗꯣ ꯇꯥꯔꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ "ꯀꯔꯤꯅꯣ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯔꯝꯕ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯃꯥꯁꯨ ꯏꯁꯤꯡꯁꯤꯗ, ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯃꯤ ꯌꯥꯝꯅ ꯂꯧꯔꯛꯏ" ꯍꯥꯏꯅ ꯍꯥꯏꯅꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯉꯝꯕ ꯑꯃꯗꯤ ꯆꯤꯡꯈꯩꯉꯥꯟꯕ ꯁꯟꯖꯤꯇꯥ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯔꯝꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯔꯛꯏ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯈꯣꯏ ꯄꯤꯕꯥꯔꯦꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯈꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯥꯏꯕ ꯃꯤ ꯃꯃꯤꯡ ꯏꯕ ꯆꯦ ꯑꯗꯨꯗꯒꯤ ꯁꯟꯖꯤꯇꯥꯒꯤ ꯃꯤꯡ ꯑꯗꯣ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯟꯖꯤꯇꯥ ꯃꯥꯒꯤ ꯄꯣꯠꯂꯣꯏꯕ ꯑꯃꯗꯤ ꯗꯦꯕ ꯀꯔꯃ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯃꯪꯉꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯠꯁꯨ ꯈꯔ ꯀꯟꯅ ꯁꯤꯠꯂꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯅꯤ꯫ ꯁꯥꯈꯤ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯁꯅꯥꯃꯍꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯚꯨꯠ ꯁꯥꯟꯅꯕꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯐꯠꯇꯕ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯩ꯫ ꯌꯨꯝꯊꯛ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥ ꯄꯨꯝꯅꯃꯛꯇ ꯇꯝꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯈꯤꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯤꯕꯗꯤ ꯄꯣꯛꯂꯨꯗꯦ꯫ ꯑꯁꯣꯝꯗꯅ ꯄꯤꯕꯥꯔꯦꯝꯕ, ꯉꯝꯕ ꯑꯃꯗꯤ ꯆꯤꯡꯈꯩꯉꯥꯟꯕ ꯕꯦꯟꯗꯔ ꯑꯃꯗ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯥꯟꯅꯔꯤ꯫ ꯆꯤꯡꯈꯩꯉꯥꯟꯕꯅ "ꯑꯩꯗꯤ ꯍꯟꯗꯛ ꯊꯣꯛꯂꯛꯏꯕ ꯊꯧꯗꯣꯛꯁꯦ ꯆꯤꯡꯅꯗꯕ ꯉꯝꯗꯦ, ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯏ." ꯉꯝꯕꯅ "ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ?" ꯆꯤꯡꯈꯩꯉꯥꯟꯕꯅ "ꯚꯥꯏ, ꯁꯨꯔꯖꯀꯤ ꯌꯨꯝꯗ ꯑꯍꯥꯟꯕ ꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯚꯥꯏ ꯄꯤꯕꯥꯔꯦꯝꯕ ꯅꯪꯒꯤ ꯌꯨꯝꯗ ꯊꯣꯛꯂꯔꯦ. ꯃꯊꯪꯗꯤ ꯚꯥꯏ ꯄꯤꯕꯥꯔꯦꯝꯕ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯊꯣꯛꯄ꯭ꯔꯥ ꯈꯪꯄꯣꯠꯇꯦ, ꯆꯦꯛꯁꯤꯜꯂꯣ." ꯄꯤꯕꯥꯔꯦꯝꯕ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ "ꯚꯥꯏ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨꯗ, ꯑꯩꯁꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯅꯨꯄꯤꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯈꯤꯕꯗꯒꯤ ꯃꯪꯒꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ. ꯃꯪꯗ ꯑꯁꯤ ꯑꯅꯥ ꯉꯥꯛꯇ ꯎꯏ. ꯃꯪꯗꯁꯨ ꯁꯟꯖꯤꯇꯥꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯪꯀꯧꯗ ꯀꯧꯏ. ꯑꯩꯁꯦ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ." ꯉꯝꯕꯅ "ꯍꯦꯔꯥ ꯚꯥꯏ, ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨꯁꯦ, ꯃꯀꯨ ꯃꯪꯅꯤ. ꯑꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯅꯁꯥ ꯁꯣꯛꯅꯕꯅꯤ. ꯑꯁ ꯄꯨꯡꯁꯨ ꯊꯦꯡꯉꯤꯅꯦ ꯇꯧꯔꯤꯁꯦ, ꯆꯠꯅꯕ ꯇꯧꯔꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯣ ꯊꯧꯅꯈꯤꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤ꯫ ꯄꯤꯕꯥꯔꯦꯝꯕ ꯌꯨꯁꯨ ꯐꯖꯅ ꯉꯥꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤꯗꯣ ꯂꯦꯞꯇꯕꯤ ꯁꯨꯝ ꯊꯧꯔꯛꯄꯗ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯈꯪꯃꯨꯠ ꯃꯨꯠꯈꯤ꯫ ꯄꯤꯕꯥꯔꯦꯝꯕ "ꯀꯔꯤꯅꯣꯅꯦ ꯒꯥꯔꯤꯁꯤꯅ ꯃꯇꯥꯡ ꯆꯥꯗꯅ ꯁ꯭ꯇꯥꯔꯠ ꯃꯨꯠꯈ꯭ꯔꯤꯁꯤꯅ" ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯔꯠ ꯑꯃꯨꯛ ꯇꯧꯏ꯫ ꯑꯗꯨꯕꯨ ꯁ꯭ꯇꯥꯔꯠ ꯑꯗꯣ ꯍꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯄꯤꯕꯥꯔꯦꯝꯕꯗꯣ "ꯗꯥꯎꯗꯤꯕꯀꯣ ꯄꯦꯜꯂꯕꯅꯤ" ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯒꯥꯔꯤꯗꯣ ꯁꯦꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯒꯥꯔꯤ ꯁꯦꯝꯂꯤꯉꯩꯗꯅꯤ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯑꯃ ꯃꯁꯥꯗ ꯁꯤꯠꯆꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯤꯡꯒꯥꯏ ꯃꯅꯝ ꯑꯣꯏ ꯀꯩ ꯑꯣꯏ ꯃꯅꯝ ꯅꯝꯕ ꯍꯩꯅꯗꯕ ꯃꯅꯝ ꯑꯃ ꯀꯟꯅ ꯅꯝꯃꯛꯏ꯫ ꯄꯤꯕꯥꯔꯦꯝꯕꯅ "ꯀꯔꯤ ꯃꯅꯝꯅꯣ? ꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ" ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯑꯗꯨꯝ ꯁꯦꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯀꯤ ꯀꯥꯔꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯡꯖꯤꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯅꯥꯀꯟ ꯑꯅꯤꯃꯛ ꯑꯗꯣ ꯑꯃꯨꯛꯇꯗ ꯊꯤꯡꯖꯤꯜꯂꯛꯏ꯫ ꯄꯤꯕꯥꯔꯦꯝꯕ ꯒꯥꯔꯤ ꯁꯦꯝꯅ "ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ?" ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯄꯤꯕꯥꯔꯦꯝꯕ "ꯀꯩꯅꯣꯗ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨꯕꯣ, ꯀꯔꯤ ꯑꯣꯏꯔꯤꯖꯥꯠꯅꯣ?" ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯁꯦꯝꯃꯝꯃꯤ꯫ ꯄꯤꯕꯥꯔꯦꯝꯕ ꯒꯥꯔꯤ ꯁꯦꯝꯕ ꯂꯣꯏꯔꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ ꯄꯤꯕꯥꯔꯦꯝꯕ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯈꯣꯟꯖꯦꯜꯁꯦ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯣ ꯃꯨꯟꯅ ꯍꯦꯛ ꯇꯥꯁꯤꯜꯂꯨꯔꯒꯅ ꯇꯞꯅ
amuk takhidre pibarembana takhidrine hainaga gari ado famduna start tawrei tanja adudane amuba maiku ama mahaki maning thangba sit adugi thongnaw lomda pasilakhi adubu pibarembadi uhoramde pibaremba gari ado start hore aduga thauba hore sum thorakpada gari tugi mamangda paliba mingsen aduda yengguba matamda fingau shepi nupi ama maninggi sitta masamna mamaide thadaduna famduna leiramba ado urei pibarembana gari ado break khangpha phai aduga maninglomda fatlaw me yengthurei adubu kana shulairamde pibaremba inganga kainoda hojikta nupi ama famduna leirambani kaino hojikitubo aigi wakalnaga oriba sala pibarembado chamamnana wakal khanna garido amuk thauba horei pibaremba chamamna wakal amada tawduna leiringaidane nupi ama karomdagino khangaude gari mamang aduda khangchen chenjilakhi aduga thomduna gari aduna masado karaga chatkhi pibaremba masado swai lawi pakatna kana werijanone haiduna gari degi kumthaduna yengbadadi meidi lairadana garina thongkiba mari amata faw thengnaramde pibaremba yibana lore maklak ado tak nei mahakna ngambada call tawrei somdadi ngambado mayom yauraduna nungaina tumduna leiri adubu magi fondo pibarembagi call lai ngamba tumningna masa gyan tadana mon mayada leiriba phone ado maduna uklai aduga machinda yam tanna hello hairei pibarembana maingamba kaurei ngambadi tumningbagi mayaina mana wari sanarise pibarembani khangjaramde ngambana how haina khummi somdana pibaremba mana thengnakiba thogdokto akiba amadi fakhatpana marwal ladi tawna wari lirei asumna wari liringaidane loidringaida phone aduda ngambana nakhorakpagi makol ama tarei pibarembana hello baingamba haina kawi adubu khumlakhidre pibaremba call ado thamduna jingkhai nganbada amuk tawi adubu phone pairakidre pibaremba mafamsida kuina leiba yato mande khanduna gari aduda kakatuna thauba horei gari ado thaurakpada masa mathanta gari ki light ado up down sanarei aduga gari aduda yauriba music adushu mathanta tharei pibaremba akiba yamna henjalai pibarembana kari matawno sidi haiduna machinda soli pibaremba magi nupina mana haidiba wase asengbani thajabiyu haikiba ningsinglai adumna leiringaidane tungdagi khut amana pibarembagi makhori aduda lamduna melai pibaremba break khangpha phai aduga khut ado lokthokduna maningda yengakpadadi kanamta leiramde pibaremba o khongna kablai garidagi kumthaduna chenga tawbani adubu thong adusu hangdokpa yakhidre adubu gari ado mathanta kanna thorei mamaisu mathanta kaklai pibarembana ingangai asumna leiringaidane magi mamangi nakangi sit aduda kanagumba ama leiba urei pibaremba kina tapna leithoraktuna yengthorakpadadi nupi ama mamaido masamna thadaduna famduna leirami pibaremba adu urubadagi mihulgase ayaukre machinda ima haina aduga aibo mukta kanbiyo haiduna lauduna kanna kapai adubu mana lauribado kana amata tabiramde pibaremba kaptuna pakatna makoldi lali tawna nang kanano haiduna hangli nupi ado tuminna leirambadagi hauna norei aduga pibarembada yengthorakpadadi magi nupi sanjita do oiduna leirami adubu sanjitagi mamaina amadi maina chakthokibadawna tawduna leirami aduga mamit ani adusu musuk mui
ꯄꯤꯕꯥꯔꯦꯝꯕꯗꯣ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯝꯊꯤꯔꯕ ꯁꯛꯐꯝꯗꯣ ꯎꯔꯨꯕꯗ ꯃꯆꯤꯟꯗ ꯁꯟꯖꯤꯇꯥ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯀꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯑꯗꯣ ꯃꯊꯟꯇ ꯊꯧꯕꯗꯣ ꯄꯤꯕꯥꯔꯦꯝꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯈꯨꯠꯅ ꯒꯥꯔꯤ ꯃꯃꯥꯏ ꯑꯗꯣ ꯀꯛꯅꯕ ꯍꯣꯠꯅꯕꯗ ꯂꯝꯕꯤꯒꯤ ꯃꯄꯥꯟꯗ ꯍꯧꯕ ꯈꯣꯡꯅꯥꯡ ꯑꯆꯧꯕ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯡꯁꯤꯊꯣꯏꯗꯣ ꯀꯅꯥꯅꯣ ꯑꯃꯅ ꯇꯨꯝꯂꯤꯉꯩꯗ ꯃꯈꯧꯔꯤ ꯃꯦꯠꯂꯛꯏ꯫ ꯃꯍꯥꯛ ꯁꯣꯔ ꯑꯗꯣ ꯈꯪꯐꯨꯟ ꯐꯨꯜꯂꯤ, ꯁꯣꯔ ꯍꯣꯟꯕꯁꯨ ꯋꯥꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯈꯧꯔꯤ ꯆꯔꯝꯗꯨ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯁꯣꯔꯁꯦ ꯈꯪꯐꯨꯟ ꯐꯨꯜꯂꯤꯁꯦ ꯍꯥꯏꯗꯨꯅ ꯐꯛꯂꯥꯡ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗꯤ ꯑꯍꯤꯡꯒꯤ ꯄꯨꯡ 11:30 ꯍꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯑꯁꯨꯛ ꯊꯦꯡꯅꯁꯤꯐꯥꯎ ꯏꯆꯥꯅꯨꯄꯥꯁꯦ ꯍꯜꯂꯛꯇꯦꯅꯦ, ꯌꯨꯝꯁꯤꯗ ꯏꯃꯥ ꯃꯊꯟꯇ ꯂꯩꯍꯧꯏ ꯍꯥꯏꯕꯁꯦ ꯀꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ, ꯃꯁꯤ ꯑꯉꯥꯡꯁꯤꯗ ꯍꯥꯏꯔꯒ ꯐꯃꯨꯡꯗ ꯇꯨꯝꯊꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯃꯥꯒꯤ ꯐꯃꯨꯡꯒꯤ ꯈꯨꯌꯥꯔꯣꯝꯗ ꯑꯃꯨꯕ ꯑꯃ ꯐꯠ ꯂꯥꯎꯅ ꯆꯪꯈꯤ, ꯑꯗꯨꯒ ꯇꯞꯅ ꯃꯥꯡꯈꯤ꯫ ꯅꯨꯡꯁꯤꯊꯣꯏꯗꯣ ꯃꯃꯤꯠ ꯑꯗꯣ ꯍꯥꯏꯐꯦꯠ ꯎꯍꯧꯏ, ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯐꯖꯅ ꯈꯪꯂꯝꯗꯦ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯈꯨꯌꯥꯔꯣꯝꯗ ꯌꯦꯡꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯌꯦꯅꯈꯥ ꯑꯃꯗꯤ ꯃꯅꯤꯡ ꯃꯌꯥꯗ ꯃꯤ ꯆꯠꯄꯗꯧꯅ ꯃꯈꯣꯜ ꯇꯥꯔꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯔꯨꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯀꯣꯛ 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 ꯊꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯑꯗꯣ ꯎꯏꯊꯔꯨꯕꯒ ꯃꯄꯥ ꯆꯥꯅꯔꯨꯗꯅ ꯃꯁꯥ ꯍꯥꯏꯐꯦꯠ ꯈꯪꯉꯤ꯫ ꯅꯨꯡꯁꯤꯊꯣꯏꯅ ꯃꯆꯥ ꯍꯜꯂꯛꯄ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯀꯨꯝꯊꯕꯒ ꯀꯥꯡꯈꯗꯒꯤ ꯀꯔꯤꯅꯣ ꯑꯃꯅ ꯂꯧꯁꯤꯟꯗꯨꯅ ꯇꯨꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯏ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯗꯣ ꯊꯤꯟꯅ ꯊꯤꯟꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯃꯃꯥꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯊꯣꯡꯖꯤꯟ ꯄꯥꯜ ꯃꯌꯥꯗ ꯄꯤꯕꯥꯔꯦꯝꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯣ ꯂꯣꯟꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯈꯔ ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ, ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯏꯁꯤꯕꯣ, ꯏꯃꯥ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇ ꯂꯩꯕꯅꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯦ ꯏꯃꯥꯗꯤ ꯌꯨꯝꯗ ꯂꯩꯕ ꯌꯥꯗꯦꯅꯦ꯫ ꯃꯆꯥꯅ ꯏꯃꯥ ꯌꯥꯗ ꯇꯧꯔꯤꯅꯦ, ꯃꯇꯨꯡꯗꯗꯤ ꯍꯟꯖꯤꯜꯂꯛꯑꯔꯣꯏ, ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯑꯩꯁꯨ ꯑꯥꯗ ꯆꯠꯂꯗꯕꯅꯦ ꯍꯥꯏꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯃꯥꯒꯤ ꯐꯣꯟꯗꯣ ꯐꯃꯨꯡꯗ ꯂꯩꯍꯧꯕꯗꯣ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ꯫ ꯃꯃꯥꯅ ꯋꯥꯔꯤꯗꯣ ꯃꯔꯛ ꯊꯠꯇꯨꯅ ꯀꯅꯥꯅꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯑꯣꯛꯄ ꯐꯃꯨꯡꯗ ꯂꯥꯛꯏ꯫ ꯅꯨꯡꯁꯤꯊꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯨꯗꯕꯅ ꯀꯣꯜ ꯑꯗꯣ ꯃꯆꯥꯒꯤ ꯃꯃꯤꯡ ꯆꯣꯡꯊꯣꯛꯏꯕꯗꯣ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯣ ꯑꯣꯛꯂꯒ ꯍꯦꯜꯂꯣ ꯍꯥꯏꯔꯛꯏ꯫ ꯃꯍꯦꯁꯅ ꯍꯦꯜꯂꯣ, ꯐꯣꯟ ꯄꯥꯏꯔꯤꯕꯁꯦ ꯄꯤꯕꯥꯔꯦꯝꯕꯒꯤ ꯏꯃꯥ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯅꯨꯡꯁꯤꯊꯣꯏꯅ ꯃꯥꯅꯦ, ꯄꯤꯕꯥꯔꯦꯝꯕꯒꯤ ꯃꯃꯥꯅꯦ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯃꯍꯦꯁꯅ ꯐꯣꯟ ꯇꯧꯖꯔꯛꯏꯁꯦ ꯍꯣꯁꯄꯤꯇꯥꯜꯗꯒꯤꯅꯦ, ꯑꯗꯣꯝꯒꯤ ꯏꯆꯥꯗꯣ ꯂꯝꯕꯤꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯔꯦ꯫ ꯅꯨꯡꯁꯤꯊꯣꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯍꯦꯁꯅ ꯏꯃꯥ ꯑꯗꯨꯗꯤ ꯈꯔ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯣ ꯊꯝꯈꯤ꯫ ꯅꯨꯡꯁꯤꯊꯣꯏ ꯃꯁꯥꯗ ꯆꯃꯝꯅꯕ ꯀꯌꯥ ꯄꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯆꯥꯁꯤꯅ ꯀꯅꯥꯅꯣ, ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏꯁꯤꯅ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦꯅ ꯑꯣꯟꯊꯣꯔꯛꯄꯒ ꯃꯈ꯭ꯋꯥꯡ ꯌꯥꯎꯗꯕ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏ ꯑꯗꯨꯁꯨ ꯂꯣꯛ ꯂꯣꯛ ꯂꯥꯎꯅ ꯍꯟꯒꯤ ꯍꯟ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯉꯧꯔꯣꯛ ꯉꯧꯏ, ꯑꯗꯨꯒ ꯃꯌꯥ ꯑꯗꯣ ꯀꯥꯊꯣꯛꯇꯨꯅ ꯃꯔꯩ ꯑꯗꯣ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯅ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯃꯥꯏ ꯇꯝꯅ ꯇꯤꯡꯊꯣꯔꯛꯏ꯫ ꯆꯥꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯎꯔꯨꯕꯗ ꯅꯨꯡꯁꯤꯊꯣꯏ ꯍꯥꯟꯅꯒꯤ ꯍꯥꯔꯠ ꯄꯦꯁꯦꯟ ꯑꯃꯒ ꯑꯣꯏꯕꯒ ꯑꯗꯨ ꯎꯔꯨꯕꯗ ꯃꯁꯥ ꯑꯗꯣ ꯀꯤꯃꯟꯈꯤꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯂꯦꯛꯊꯈꯤꯗꯨꯅ ꯂꯩꯃꯥꯏꯗ ꯃꯁꯥꯗꯣ ꯈꯞ ꯈꯞ ꯆꯣꯡꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯆꯤꯡꯈꯩ ꯉꯥꯟꯕ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯤꯕꯥꯔꯦꯝꯕꯒꯤ ꯃꯤꯁ ꯀꯣꯜ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯑꯩꯗꯤ ꯉꯔꯥꯡ ꯍꯜꯂꯛꯑꯒ ꯃꯩ ꯌꯥꯎꯗꯦꯅ ꯆꯥꯔꯖ ꯇꯧꯔꯝꯕꯅꯤ, ꯚꯥꯏꯒꯤ ꯐꯣꯟ ꯂꯥꯛꯄ ꯇꯥꯍꯧꯗ꯭ꯔꯦ,
ꯑꯩ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯊꯦꯡꯉꯀꯥꯟꯁꯤꯗ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯁꯤꯅ ꯑꯃꯨꯛꯇꯕꯨ ꯇꯧꯔꯒ ꯍꯪꯒꯦꯅꯦ ꯍꯥꯏꯗꯨꯅ ꯄꯤꯕꯥꯔꯦꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯁꯣꯝꯗ ꯄꯤꯕꯥꯔꯦꯝꯕꯒꯤ ꯐꯣꯟ ꯑꯗꯣ ꯀꯣꯜ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯦꯁꯅ ꯍꯦꯜꯂꯣ ꯆꯤꯡꯈꯩꯉꯥꯟꯕꯅ ꯍꯦꯜꯂꯣ ꯚꯥꯏ꯫ ꯃꯍꯦꯁꯅ ꯑꯩ ꯄꯤꯕꯥꯔꯦꯝꯕ ꯅꯠꯇꯤꯌꯦ ꯍꯥꯏꯔꯒ ꯃꯥꯅ ꯉꯔꯥꯡ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯣ ꯇꯝꯂꯛꯏ꯫ ꯋꯥꯔꯤ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯤꯡꯈꯩꯉꯥꯟꯕꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯍꯥꯏꯔꯒ ꯆꯤꯡꯈꯩꯉꯥꯟꯕ ꯄꯥꯈꯠꯇꯨꯅ ꯐꯣꯟ ꯊꯝꯃꯤ꯫ ꯑꯗꯨꯒ ꯉꯝꯕꯗ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯈꯤ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯗꯨꯅ ꯃꯍꯦꯁꯀ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯝꯕꯗꯤ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯦꯁꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯕ ꯃꯇꯨꯡ ꯗꯣꯛꯇꯔꯅ ꯃꯤꯍꯨꯜ ꯂꯩꯔꯤ, ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯥꯒꯤ ꯏꯃꯥꯗꯁꯨ ꯑꯩꯅ ꯀꯣꯜ ꯇꯧꯔꯒ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯕꯅꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤ꯫ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯗꯨꯅ ꯗꯣꯛꯇꯔꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯦꯁꯁꯨ ꯀꯞꯅ ꯀꯞꯅ ꯃꯥꯒꯤ ꯐꯣꯟ ꯑꯃꯗꯤ ꯋꯥꯂꯦꯠꯁꯤꯒꯤ ꯃꯇꯦꯡꯅ ꯄꯤꯕꯥꯔꯦꯝꯕꯅꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯤꯕꯥꯔꯦꯝꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯄꯨꯊꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯏ ꯑꯗꯨꯕꯨ ꯄꯤꯕꯥꯔꯦꯝꯕꯒꯤ ꯏꯃꯨꯡꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕꯅ ꯀꯞꯇꯨꯅ ꯏꯃꯥ ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯔꯗꯨꯅ ꯊꯣꯡ ꯑꯗꯣ ꯀꯧꯈꯥꯏꯔꯒ ꯌꯦꯡꯕꯗꯗꯤ ꯃꯃꯥ ꯑꯗꯨꯁꯨ ꯃꯥꯒꯤ ꯀꯥꯗ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯏ꯫ ꯊꯣꯛꯂꯝꯂꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯅꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯄꯤꯕꯥꯔꯦꯝꯕ ꯑꯃꯗꯤ ꯅꯨꯡꯁꯤꯊꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 6ꯁꯨꯕ ꯁꯔꯨꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄ ꯄꯨꯟꯁꯤꯕ ꯌꯨꯝꯅꯥꯝ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝꯗꯒꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 7ꯁꯨꯕ ꯁꯔꯨꯛ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯑꯁꯤꯒꯤ ꯏꯔꯣꯏꯅꯅ ꯃꯌꯥꯝ ꯊꯥꯕꯤꯔꯛꯈꯤꯕ ꯋꯥꯔꯤ ꯃꯇꯝ ꯆꯥꯅ ꯑꯍꯥꯟ ꯑꯈꯣꯟ ꯅꯥꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯖꯔꯛꯀꯅꯤ꯫ ꯑꯁꯤꯒꯤꯗꯃꯛ ꯃꯤꯄꯥꯏꯕ ꯄꯣꯛꯄꯤꯒꯅꯨ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯋꯥꯔꯤ ꯊꯥꯕꯤꯔꯛꯇꯦ ꯍꯥꯏꯗꯨꯅ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇ WhatsAppꯀꯤ ꯅꯝꯕꯔ ꯑꯁꯤꯗ ꯃꯌꯥꯝꯅ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯩꯕꯤꯔꯕꯁꯨ ꯑꯩꯈꯣꯏꯅ ꯄꯤꯖꯔꯤꯕ WhatsAppꯀꯤ ꯅꯝꯕꯔ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫